Akaspan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Raija Sigitsing Mitami, Machin Manau Oiba, Nungshi Shanaba Amadi, Apun Basaktam Utpa, Mera Hosong Betoram Nasi Pangtokani. Security Force na Jorjanpur Jilagi Kanan Vengdegi Kutsukulai Kayamarum Pagatle Amasung, BJP gi Makuk Tungbalusing ba, Naib Singh Saini, Nasi Haryana gi Mukhyamantri Oina Wasak Lauragani. Raija Sigi, Singmi Tami, Anigi Machin Manau Oiba, Nungsi Chanaba Madi Apun Bagi Saktam Utpa, Mera Hosong Bagi Thoram Nasi Pangtokani. Mapung Oiba Thoram, Mera Hosong Bagi, Raija Taki, Organizing Committee in Sinduna, Imphal gi Kangla, Amasung Sana Konung the Pangtokani. Thoram Duda, Raija Sabagi MP, Maharaj Laichem Basana Jauba, Mantri Singh, Amasung MLA Kaya Nasaruk Yagani. Kangla Utrada, Mahusarigi Chanarakpa, Naki Oiba, Mera Men Tongba, Yen Kong Tambana Sing Bathoram Sing to Pangtokani. Thoramasigi Mangway Nangarang Utras, Sanglen, Sana Konungi Amaiba, Amaibi, Amadi Pamnaiba Sing Yauna, Kangla Men Surungda, Men Kong Lang Ri, Thoram Pangtokre. Thoramasira Sarkianaba, Lakpa, Singi Tongan Tongan Bakul, Singdagi Kulakpa Sing Amadi Lusing Bakaya, Sana Konungda, Maharaj Lechemba Sana Jaubana, Harau Tayam, Opagi Thoram Amangarang Pangtoki. Maduda, Nat Yoiba Thoram Sing to Pangtoki. Mera Hosong Bunumit Kamari Lenena, Mukhyamantri Nongtomban Biren Namiam de Yaipa Paujel Piri, Maki Paujel Sri Biren Hai, Meragi Punima Numita Pangtok Liba, Hosong Bagi Thoram Asina, Raija Sida Sahi Kaya Kunda Minat Laba, Kanglup Kaya Gimarakta, Nungsinaba Madimachin Manau Oibagi Sakta Madu Utli. Raija Sida Kanglup Kaya Gimarakta, Yantina Navasiliba, Divisive Forcing, Miam Puna, Ningtina Laksin Bangam Lava Matamda, Numit Asi Pangtok Padagi, He Namasak Tokani Hainashu, Mukhyamantri Namhaki Paujel the Haidi. Kumay Yasina, Purup Gimarakta, Nungaina the Basing Kautok Naduna, Santi Oina, Punna Hingminabagi Wakalon Porapa, Oirasanu Haidi. Raija Sida Santi Yamadi Mausagi Tandu Laita Pipam Hanzil Hanaba Security Force na Sing Namasung Tampaki, Jila Singimapam Kayadati, Humba Madi Area Domination Left and Satari. Raija Police Control Room Nangarang Toki Bachero Lamadahai, Hauki Bapung Kunmarida, Jorjanpur Jilagi, New Lamkangi, Kanan Vengdegi, Security Force na Megjin Yauba, .303 Rifle Ama, Single Barrel Rifle Mari, Rifle Ama, Megjin Yauba Piston Ama, Pampi Gun Mari, Nongmay Maru Shingamadi, Tear Gas Gun Cell Anifare. Kuntra mga subaloktak numit ki palan thoram asi pangtokani numit asigamari lainana the Youth Development Association Chingtham khong na sinduna Run for Loktak haina mingthon balamjian suchen gani Loktak pat ki maramda miambu hen khangan baga loinana masibu yokhat na bohana bada naharol sing na lawgada ba thogdang haibe sida yumpham oiduna lamjel lasi pangthokada bane lamjel lasi LD gi chairman M Ashwini Kumar na lamthagani Thoramadugi Saruk Ama Oina, Loktak Tanga Masa Sing Chutadagani Aduga, Tanga Higher Secondary School Tongan Tongan Bet Thoram Singamadi Mana Matum Yantokpagi Thoram Supang Tokani. Bharat Lanmina Sinduna, Bishnupur Jila da Laiba, Bright Way Foundation Organization da, Lem the Laying Bagi, Camp Amangarang Pangtokre, Camp Aduda, Nupi Masa Kunma Panjauna, Punna Angang Yankai Hena, Laying Bagaloinana, Hidak Langtaksu Yantoki. Guru Gulapi Nat Sankritan Academy na Sinduna Numit Nini Subna Chathagadaba Kuntrama Toishuba Guru Kirtan Seba Ngarang Digi Kwa Kaitela Leba Academy Sida Hokre Thoram Duda Saknai Ba Critic Amadi Translator Laisam Memo Singda Guru Khwairapam Lebak Machaning Singmana Amasung Manipur University ki Department of Dance and Music ki Assistant Professor Dr. M. Thoibeda Khwairapam Wangkai Ningsing Manapiduna Ikai Kumnaki Tabiriba Pawasi Akasbani Imphal Dagini Haryanada BJP ki Makok Thongbalu Singba Naib Singh Saini Anirak Suboina Raija Dugi Mukhyamantri Oinabagi Damak Ngasi Wasak Lauragani Wasak Lobagi Thoram Panskulagi Salimar Ground Pangtokani Thoram Duda Pradhan Mantri Narendra Modi Griha Mantri Amit Shah na Singba Kendra Gilu Singba Singsu Charuk Yagani
Sri Naib Singhi wasak lobagi thoram hek loibaga Pradhan Mantri Narendra Modi na Sabhapati oiduna NDA gi Mukhyamantri Singh amadi Upamukhyamantri Singh gi oiba mifam amasu Chandigarh da pangthokani mifam aduda BJP gi National President JP Nadda Ngaksel Mantri Rajnath Singh Griha Mantri Amit Shah chu saruk yagani mifam adu yauna bagidamak Mukhyamantri Nongthombam Biren Singh su Chandigarh da thungkhle social media da thagatwa warol Sri Biren na Chandigarh da mahapu harau tayamna okpi baduda nungaibu phungdokpaga loinana Chandigarh gi miyambu thagatli Hauji BJP gi Mukhyamantri Tarau Humdoi amasung Upamukhyamantri Tarataruk leiri aduga Maharashtra Andhra Pradesh Bihar Sikkim Nagaland amasung Meghalaya dana BJP ga chungsinnaba dol singgi Mukhyamantri Singh leiri Niti Ayog na sinduna numit nini goiba International Methanol Seminar and Expo lisingani kunmari ngasidagi New Delhi da hauragani Thauramasi America gi Methanol Institute ka khusamna duna pangthokpani masida methanol puthokpaga mari leinaba project sing amadi research and development kilamda kumang chausilakpa sing amadi methanol puthokpa amadi sijinabagi atai technology singilamda chaukhatlakliba singadu utkani Uparashtrapati Jagdeep Dhankar nangarang Shillong Skillender Innovation Hub ki jatra hunkre Shri Dhankar na numit nini gi Assam amasung Meghalaya gi khongchatta mafam adura lakhibani thoramdura wangang bada Uparashtrapati na hai skill amasung innovation haibasi nauna puthokpa nate masidi miyoiba amagi akak na balam amada haithoi singthoiba du utpani Mahangna skill development amasung entrepreneurship mantraloy na hangdokpa amadi lakliba sahi manga asida naha lak manga da kanaba phanghangadaba internship ki lupa koti lising humpu kaithokhiba dugi matangdasu pankhi Nasi phongba pause singi maroiba pausingi damak haujik Devika Chingtham leire Devika Thagachari Washington Haryana gi Chief Minister wasakpagi thauram amasung Chief Minister Singhi conclave ta saruk yanaba CM Chandigarh da thungkre Santi hanjilaknaba khong thangjinba haure amasung sakangdaba singna UCO Bank Kakching branch lut tawkhibagi pausing asina ngasi phongba pauche singi maruoiba pau oina phongnari Haryana gi wasak lawbagi thauram yaurunaba Chief Minister Imphal thadokre center gi luchingba kaya unarakadawri haiba pauna Ichel Express ta ahanba headline tawri Delhi da wari sanarubat Minister MLA Singh Imphal da yaunarakle Maitai Kuki amasung Nagagi mihut Singh faminaraga wari sanaki Santi gi lambida khong thangjinba haure haina awangbau niumaina phongdokiba wafamna poknafamda ahanba headline tawduna phongli Masiga manaba pauda Kuki MLA Singh na Union Territory demand tawri center na yaningde haina Sangai Express Manipuri edition gi ahanba headline oiri Manipur News ta Amuba matugi fizal setpa sakangdaba mi amakakna UCO Bank Kakching branch lut tawkre haina maru oiba pau oina phongli Masiga manaba pauda miyoi amana Kakchinggi bank amadagi lupa lakh taruk lishing nifumapan gi senfam lut tawkre haina People's Chronicle gi ahanba lamaita headline tawri Naharol gi thaudangda mera hau chongba thauram gi mangoinana ningthauna yelhomi sing okre haiba pauna anisuba headline tawri IMC gi regular staff chani kuntra taruk laigadabada chama marfu tara mathoi khaktamak leirabasu tha mapan gi tolo pidre Manipur leingak na pifam thokpa senfam chahi ani chupna piramdre IMC gi staff sing tilai khumbi noi badawna noi hatle haiba paw asina huyen lan pawda ahanba headline tawri Drone bombing gi thaudok NIA na thijinba hokre haiba pawna Imphal Free Press ki ahanba headline oiri Mutkibagi akiba leiraba tarau furupna culture kannaba hotnari haiba pauna sana leiba ki anchor column da phongli Economy gi fibam fagalakpagi mami ure haina Chief Minister Nongthombam Biren na phongdokiba wafamna Sangai Express English edition gi ahanba lamaida maru oiba paw oina phongli Tamenglong da phongba Ganfew Mail da Protection of Migratory Bird Amar Falcon haiba hiramda Tamenglong headquarters da workshop pangthokibagi paw maru oiba headline oiri Senapati da phongba Hills Hornbill Express ta CM Biren Singh na Manipur gi economy chada tara nipal di fagatle haina phongdokiba wafamna maru oiba headline tawri Washington Thagachari Devika aroibada maru oiba pau amukhana Raija sigi chingmi tami anigi machin manau oiba nungsi chanaba amadi apunbagi saktam utpa mera hausongbai thoram ngasi pangthokani Security Force na Churachandpur jila gi kanan phengdegi kuchukhulai kaya marum phagatle amasung
BJP की मकुक थोंबा लुसिंगबा नायब सिंह साइनी असे हरियाणा की मुख्यमंत्री ओइना वासक लौरगनी पाउ लोइजरे।